NPP की National President Conrad के Sangma na Manipur da Henna Charangnaba Thoknaba Kari Wapham Phongdokhiba Yaokhre haina MPCC की President के Mega Chandra da wahang hanglakli English ta phongdoklamba Wapham oibana Arthra Lotion mangamdaba mali haina NPP Manipur State Unit ke Interim President Yumnam Joykumar na phongdorakli ngasi naurem thong da leiba NPP Manipur State Unit ke office ta pangthokpa pawgi mifum amada Yumnam Joykumar na hai Conrad के Sangma na Manipur की अपुनबगी सक्तम ngak na chatpa alternative administration की mayok te leiba mahusagi punsida hanjinnaba miyam की interest ta wafum kaya phongdoklamki English ta ngangnaba oirabasu thoidokna aruba laushinba ngamdaba wafum yaokhide masida matau karamna artha handoklaga MPCC की president के Mega Chandrana NPP की national president asigi matangda ona teina wafum phongdoklibano haiki Yumnam Joykumar na hai Congress की oiragadi lamdamasida thokliba irang amadi oiri fiba masida wahang yamna hangningai le narol da changsilakiba illegal immigrants sing karamba party ki lengak matamdano haibu wahang hangningi haiki kuki sing gi aning ba pamba policy sing da Congress na chawna thabakta onthokna bokhona ki haina mahak na maral sikhi Y Joykumar na makha taraduna lamdamasigi puwari ka sagonari ba silong de leiba Manipur Rajwari building thugai ki bagi matang dasu NPP gi oiba khongfam singi matang dasu wafum kaya thamki high level inquiry committee ama semduna matau karam na Manipur gi puwari ka sagonari ba mafam amabu uful ta na thugai ri bano haiba thigat na bokhona si haina mahak na makha taki Manipur gi sarang ne film sida amuk ana sarang ana ba ngang ki ba amate yaugi de bana ne kali adu yaudre karmai to na megasan site na smai to na hanbo smai to hai bisi kanu na kunat na karim ta hairam da ba wa na kani mana palaga konaga Manipur gi indicate tuai ba na ko ngamdre adu tore da tore habine simno me mama konat na haram da yam kya ka dar party ki stand di koi Manipur prajagi welfare silo quite important karamba wahi soiba yawa Manipur ki da Charangnaba Manipur ki da irang hengalanaba wahi kadi haiki bage haido akoi mongoda question tawni Manipur da maximum number of cookie ki blessing recognition pigip se karma matamda kanagi matamda karma party ki sarkar ki matamda pigip no ai question se ai tungni Manipur ki beli ki maru ba hiloksin mayamama Congress की मतलब हफ्ते लम्बे सूगी वापम सुले हैं Congress से हमें दे ऐसा है आर्ग मतलब what is the state of Congress लेबर स्टेट गवर्नमेंट को डिमांड तो बच्चे याम थुना a high level inquiry committee अमा establish तो करेगा अमा set up तो करेगा हाई बच्चे चीज़ें लगा who are responsible करी मान तो बच्चे मसीह थी तो होगा हाई बच्चे मतलब तब दरकार होगा अदू में एक्शन कोई लोग नहीं हाई वो वापम से आई तुमसे